Borobekra subdivision dagi Assam Rifles ka loutunaduna meitei sing takthoknaba hotnarabra haibagi chingnaba leire haina Federation of Civil Society Organization FOCS Manipur na phongdurakli lobasina thadora pacherala mana hai haukiba July 13 gi numidang wairang pung 8 makhai taba matamda Jiribam district ki Borobekra subdivision gi Borobekra police station dagi mitar changwa romtamak lapa mafamda leiba haigruzam maniton koba mioi amagi yum tumna mai tharambagi thawongasi Federation of Civil Society Organization FOCS Manipur na Lawi amadi thawong asi Borobekra subdivision asida deploy toriba Assam Rifles ka loutunaduna chathaba thawong amara haibige chingnaba faw leirei subdivision amagi police station dagi subnagi kilometer chamga khaktamak lapa duga Assam Rifles nasu ROP chatliba mafam amada adusu numit tarakpada ngai ringai matamda yum ama maina tumna tharamba haibase meitei khaktada atamnana chathaba thawong amani Highway the Baki, Madam Late, Todokasita Chenaba, Mio Sing, Atuba Batam the Faduna Chapchaba, Logi or by action logo the Bani, Karigumba District Police, Samadi Subdivisional Police na political pressure, Namaram Oiraga, Maraleba Sing Farabasu, Tadokiba Tarbade, Madu the Tolapa of Fatagi Togam Kotibak District Police Tapu the Bani, Loina Namafamasida deployed Toriba, Sam Rifles Sing, Loutoktuna State Force Sing, Matik Chada deployed Togda, Mafamasida Amuk Hana, Lanjana Kraba, Miam. Kunda Laita Hanaba District Administration na Thabak Paikat Kitabani Yam Nangaglibadi Borobekra subdivision da meitei gi yum kaya mai thakiba sing asi CAPF sing manaknak na leiba mafam singda thokiba ngaktani chatharaktiba crime sing asi paramilitary force sing leina chathaba oina tawba maramda makhoi yauna loutunaduna subdivision asida meitei leiba ngamdana ba hotnarabra natraga security ge ahoba leirabra haibase achoba wahang amasuni haina phongduraki